social media amadi newspaper singi maroiba update semiyam thamjare ahanbada US na kari plan tauri haibasi hojik India miyam khangba horoglei nungairaka dore hojik India versus Kuki lakpa natraga Kuki question chen ba soidre America na Bangladesh government thupchilaba matung next plan se jogam ne haire mayam tamina se USA na KNF sejinaduna Bangladesh amadi India Myanmar dagi saruk khara setolaga leibak ama semba pamle jidi banggi Bengali singna taba mafamda mitei amadi Kuki na khut thoknarabadi chapchaba action lokat kani haina aikre jidi bam Suki Bengali singla tare mafam singda mitei amadi Kuki singna makata na khut thoknaraglabadi maduda senariba singi mathakta chapchaba action lokatkani haina all jeribam Muslim society amasong all jeribam socio-economic and cultural organization na phongdoragle lupani asigi secretary singna kuyek piduna thatrok pusirol mana hai mitei amadi Kuki kanglop anigi maragda thogleba lana se Bengali community ne yamna haksin lawi haukiba matam khara asida jeribam da Bengali singna namna taom pham sing haibadi Lalpani Sampanagar Rasidpur Balijuri na sinmo pham singda khut thongnabagi thodok ngahak laita na thole maduna maram oiraga mafam sing aduda leiriba nupi angang sing mi painaba poknabana maram oiraga leiba phawa kinare haide zerol sina hai tha sigi anigi numidang waida Lalpani da leiba sanol hakawumio amagi mayumda bun kapsadake adubu bomadu pokhai haudabana asopan yaukide asiguma thodo se matungda amuhana tobigano kalo phurup punna nuksi chana leminari haide Kuki gi extreme na billion gi asoiba thaganaba sem sakre haide Kuki National Army gi CPS hawkip CIA gi operative agent ama oiramle film actress Reshmi gi mathak thamlamba thingba handogle lona thingkraba lalo Ccpur PWG MC unification na lamdam masigi actress Reshmi sorokai pangi mathak thamlamba athing basing adu masana party da sangjaraktuna lale hairakpadagi handogle haina lob asigi PRO jingkhai ngan bana thatrok serol na khangalagle serol sina makha taribadi Reshmi sorokai bamna Manipur khunai na yaroidaba thabakaya taurui haibagi damak mahaki mathakta party na acting advertising amadi promotion na singbage tauba thabakta athingba thamlambane aduba mahaki career gi yenglaga amadi matungda amohanna tauraro hana sengdorokpadagi athingba se komthokpani makhata na mahakna Manipur khunai na yaroidaba lamchat chatharaglabadi matungda party na amohana ngakpiba ngamloi su haire Naga Phurup singna Ccpur amasung Kangpokpi district reorganize taunaba taksilakadawri Kangpokpi amasung Ccpur district ta leiriba Naga Phurup 15 gi apunba mifamna district reorganization demand committee kauba committee ama semkhre joint action committee on merger of the 5 area to None district and district reorganization demand committee liangmai gi thorang makhada Kangpokpi amasung Ccpur district ta leiriba Naga tribe taraga manga amasung Naga people organization Kangpokpi ka puna khusamnaduna apunba mifamama arang Kangpokpi district ki Makhan village ta pangtokre hare mifamaduna kumna khanara matungda district reorganization demand committee kauba committee ama sembaguluna na committee si convener oina agang mai ko convener oina Diphui Lungbau Renmai amasung Jackson Siro secretary oina Gideon Kamai treasurer oina Wishobau Chiranamai amasung Information and Publicity Secretary oina DC Simon Sirubu hapkre hare committee sina thatorpu serol mana hai Kangpokpi amasung Ccpur district ta leiriba Naga tribe taraga manga asi tongan ba administration gi makhada leibana isagi iramda district ani asida amadi constituency singda minority oiduna karisu tawba ngamdana leiri haidi Naga Phurup singa siga apamba simamang thakta leiramba lengak singi matamdagi miraiduna lakhi state lengak na thawoiduna Leirak pasina Phurup singa sigi political amadi administrative right pumnamak phangdana ngasi phawbu leire maram asina athuba matamda state lengak na district ani asi reorganization tawnaba thabak lokhat piu haina su lengak ke pungning sing selakle